obsessed with one person. Wahayna khazi nungsiba mataw utpani. Nang nungsi haiba wahay si chinna hek haibasu rishina pamludabanara natraga pamubanara. Nungsibado utpani thabakna wahayna tawthorakpana. Chinna haidrabasu utliba mayamduna khanglibani nupi masu rishigi nungsiba. Status thagat kibada ngairi Harisna screenshot lauraga Insta story thamzilagle. Insta yaukhrabanina Alvina su ure. Risigi wajib status to hek ubada khangi photo do masak udrabasu lainani haiba. Alvina lairi kanna pariba lainai manakta prapop hochillaga phone do thangzili. Sikaino laina ahanbadadi khangdraduna kaino yengo status se kanagino ba photo se kanano se huranbi nang mo namlaga hat pasoiroina laina phone do tak mulli risigi status oirambadunda magi phone do lauraga WhatsApp ta yingkre status to Alvina laina da suklaga yingi is kaini gi side Gracie su drama yinglambani mamai do salai thorai wari du da ani dogi kai anawa paung no ni gida Alvina na ibe ma ngasai wa zaw la baduna hairami do chumdoi ngasi masinu pise Mr. Celebrity ga nungsinarabra kainom tawri status ka thammi open oire hero du nadi aduga mana lotna bohonari adu hairak pade Gracie do fan hekta phamung de chongtharai laina gi side amada phamlaga hairai nang mu ngasi yum chatle dai laina ma gi na yeta lairiba ani du da yenglaga chatle haiba kainu ni naro chomonupi Imanabi nangni na thazabai pakhang ariba wazaw ngang baduna hairami mayam do mawam talawdana lakibani Gracie bani thazaba se mangan gana kaino asengmani haise yumda chatle ai kanana kari haizil age mi status thambasiga aiga kari mari leinage aina ti photo do ikai khangdai saujinarak libani rishiga chatlu haibase hojik so haidokdri ma na haidrasu khanglabani ikai bagi lo libani Alvina na sengna nang rishiga koina dabra asalo chonoini lainga tapage Gracie Alvina da michi khanakre ani do laina gi phone do mullaga hotana chenkre laina su tanarei ani do bathroom changaga thong thingsinkre laina na thong du thillaga Gracie Alvina kaino noine Gracie na huran bi phare cherak pige message pa do ribani hosi tawnu haibani Alvina na nupa post khwai taba mu khalla koiraga tumina koiba kappo nang aduda nungai ni investigation hau tawgeba chumilali khangdok taba yade laina pisum suklaga manaton sukpaga samjinna dore upai di leizada bedroom da lakle amu ani dudi bathroom manung changaga wan thakai nokli minute mangha muk leiraga nok tana thong hangdokla thorai ani do laina pairap yingi ani duda Gracie na noi da message thare huran bi hare Alvina na cha e da idi da cha e laina Gracie gi makhutagi hoi mai handa phone no munkre chalo tumuro romance to ge haira tumin yam khatlamme laina do mana batal laduna balcony macha ma lairi baduda saurang na thokre ikai boy sauning boy tholakpani mama na bi ani dugi manak ta lei batanduna angau bi ani sidi message se par karim narak toini koisu koina dabse moibani na lana khankrani haina makharom da leiri ba lambi du da yengwi ure leirak macha du da risin hamangon da yenglaga nokmi leirambado leirak ta than ma mai mangal du na ingan nga na mayik sing na ui suktok na mamai thong ikhang laduna rishida yengdaga lei white shirt amalitli kudang charap na thekat laga maduga chanaba black zen pain ama seli ba dress to fall ngasi dilaina munna yenglure nokmi rishi phone do puthok laga message ama tharai ai leiramgani khangro tholei isa laina private salak paduda amu khangbre khangi phone da amu yeng rishi da amu yeng ingaw ngawri ngasidi message to paraga reply satpi natte imanabi na laknarak pai thokjarak pani aidi nimidang sida migi ren manak sida kana lebiu haige photo gi reaction ama to ulak trisa kaigino reaction yeng bala aga kana gi photo
status si sintori dudi photo mapuna laina tumin no I masak su uda photo do kanano su khangdi kanagi reaction na ngai se masak utlaga oina thagalagi mathangdi mi ge yaba yautna photo thagalaga side amu khana ba hobala inine ayaba longda su yani khangbai thagat chakre sorry my lady boss taningre haina bawa khras ngangu haina ta ngakta haina handuini haina de hairaga message je tum halai sina takpadi connection am delay haibani yare satkro thenga kan sida mi na uraga buthu e haina rani atai da tamna roi nangon da tamna ni mi otpi hangiroi do ere de ai changage thamoi battery low oirore nasai khe ada charge to bulak pani hauzik pudi full oire hallani mai lak tro yumda asuk lapna la aga charge to risa rishigi thamoi charge full oihan mangamba mai di mafam sida leiba yumda permanent oina di thamning lawani masana yaningdri phaara ga pusila sira kaina khalak pusu yarobani adu sida inak sida ai betang lepladi hayeng po full oidaw mali thamoi gi battery se chaba tumdri bo khaiba lepo tumdri koksu ji bam amta kumo kok ji eba jagat narakano phagi na di ngasai nong cholu baini ngasai nang kap khibado pharabana yingingakpa adogini la ise tamna balak panate message study udamni na pakhale laina handak ti reply pi bagi mahut yingle irishi da oina asigumba apik pa wahai mayam sina nong manomagi thamoi huran ba asina huduna pukragani khangna aduma huran basigi manakta changsin bado akibasu pokludri nungsiba wahai macha mayam sina punsilaga amatta oiraklabadi nungsiba ado kamdogani henman loidra nungsiba thamoi pathokna nungsirakloidra hanjin anirak ahumlak pai wahai matek to risi amukso hallage anabasi henjilladi nurse ama darkar oigani doctor gi mathau sutade chango kapkano kigano good night message sing du mathang tharam laga rishi makut hairami chatlagi haina aduga gari kakre leina rishi na chatkhribodo fana kuini yengi uba phangdre khanglabada mamai leisilakle maso balcony dead Gracie hairakpani Alvina na amo nong marakta romantic date chatlubado pendradana hojik so amo leina na noibani ai sarot ladine pharak tarakani yam yingsile Gracie isai sarle surududi isai dagi huranmani aduga mayektuna mana semduna sakchilakpani hekta chumba lanba khangde lutlanu nungshiba thamoida phumliba khangzare ujare nangi nungshiba Alvina noklaga talent se Gracie hairedana ado surdi khra wali ko leina na amuksu koina de haibani ko hojiki mana leijarambani aiga pau phaunara lakpusunate seran turan khalamni amu Gracie na nungsina dri haiduna chinda napthamoi ani dudi magnet olamani attract tawnagre haiba khangzabado Alvina na ui romance uiba laina wa ngangna bangam daroi marai yetlu basu lalani nungside koina de haina marai yetlu basu ngamde wa makha taramda magi phamungda kakhatkre Gracie amuk sulauri tumbada phaizu khumjina dabi laina somda nokle tuminna khumdi khumlakde mathangi numittugi nungthilni loyumba pakhang macha aniga hospital la lai sel paiba khangnatana sakta chuda saong sadada loyumba so awat palaite napal wangba mabuk fattaba mi bu sittabada ma mangairi haina chatba loyumba gi sajatto ma bu nungsidabani haina dabani adubu loyumba gi magun khangdaba kharanadi loyumba ubada ngauna busu kayani masana na formal suit coat kalisinlaga hospital manungda changakpadudadi kanano haina lairamliba mayamdu yengnare langtrik langna tongliba black leather suits tuga khongthang laungna thangduna lai loyumba laina bo hana thirei medical ward da doctor pai khomaga leirami
Laina Fat yingli mabu kaubagi khonjel duda Loyumba changsilaktuna Get fauda thokluse Kaino sugai haidana get the thokluse hairakli bawado duty tawriba laina kitang sauningi Sakta nungsidaba phaide hinadaba misak oibaga hena su sauning lubani Kaigino Baba masanga maude Doctor ga tanabi adudi Sida pusin biro Tanagi masado chatpa wabagini Help tawbiyo haibani care darkar oi asibawdang thuuse anabagi seba tawnamu natro noi leise anabam lehori hairdi kitang serious oise Yam saugan usitaba wangang amda hairakpaduda Dr. Paikhomadu loyumbada yinglei Kaino haibiri dubo care lawbasi imungi mina lawbada akaiba leibibra Akoini yingloroi haikibadi nattedana ado fingat piridubu kaigino Loyumbana Lainaga wari sage Som doctor natro patient ga wari tawbiyo Aigi baba gi anabase phagi nate Nariba misaksiso work minister Syam Kumar Aigi baba hana yengse haibani Laina mang tharo Tamo loyumba mafam se hospital ni Anaba sonba mayam ama leiri respect haibam su leibani Hospital sidi miyamgi ni Acho asan khaki nate chap manana doctor nurse miyamgi Ataina khenaba min inging lamaso aigi oina di chap mane Yenge tamo loyumba gi baba so Aduga nampuda aigi baba minister ni hana yengu haibadudi phazamande Ai nangoda sagode phazana harisidi respect kaide babado serious ni nang nurse natro help tawbiyo haibani Anaba magi seba tawribani laina he thadokpa supamde Paikhomana Laina chatloro yenguro sigiri yani serious ni harabani na wangangdana leirano Minister ni hana yengu hairakpa loyumbagi usitaba wangangduda saukibani Adubu magi mathauni anabisindu yengbadi Si khanuna lagle loyumbagi dama Geta Syam Kumar ison sona gari manungda leiridu ure Laina changsilaklaga Pabo hakchang ke dawa yawge Syam Kumar sor sana sangna honduna tamna khumlei Meeting lakpani koksi yam ngaurakpani chatpasu ngamdre BP check tawthokse pabo ai doctor karake manungdi changmangam loidabo oiredi sida sum leibiramo Laina loyumbada mu onsilli Oigedaba thabak hana tawbiradi fadawni Thabak se anirak handaw sarok amta loisin bayabani Loyumba chimba chinglapnoi Nangni yinghaningba Onsinaba tanduna manaba talladuna manungda prabab changkre wangang lamda Saubadi yam sauningli Paikhomba mu puduna laklaga check the holy Syam Kumar bo Laina sulepli manakta Paikhombana BP high oire Sugar su test tawthokse pabo ahaloirakpasi hakchang toina check tawbiba tangai fadabani Isaw chawkhalakpasi su fatte Syam Kumarna Kok ngawa kharadi hanjiro pabo yam kanna ngauribra kharadi yangi ado kok se haidok haizin tawbadi yadin hi yamna ngauri ai hidak ijage hidak su lambi duda adum ire Laina gi manakta loyumbado sum lepplaga hairi BP check tawbadi nangsu hairamni kaino Mathangdi Laina nangoin korake Sauning lasu phazale mayam leibanina adobu wadi nganglakti Mamit ishuk sukna mamai lak nakan lei thorakpada laptangna rishi lepado ure jacket achawbam su litli maflar su yetli ngaksamda yamna ing mamali rishi gi moongdo somda arum layo horibani ma ngarang nong cholubagi Yumda layu haina anam kallaga Laina gi manakta lakpani masangamda ngamda Adubu loyumbagi manakta leirangbaduda changsindana laptak lepani Manakta Paikhombasu yauri Rishi masangamdabaga khamban behenmanduna sauning mamarakta pukning nungsibasu yauribani Harisna Hallasida siba tare nangbo Nang siradi aidi khut yettekpaga chamanadoini nungsiba itaw Nabadudi maning tamnamta nahalo kedawge Nangge dum oidaw loiraba nupini kem bakatkan Nataw Haris leirishidi yadrasu phara loire aina pharasu nangi nupi oizo Rishi lo khurai Nurse ka pung chai chai ni ngasi Haris Laina da yenglubada hana na yengduna leirambada urai Udi uramale somda yengaise yengutu natu macha se nungbu nungsi ipik ka piadana masaksi so cute oisinlene yengba kya nungairaba Haris da sauna yengl erisi Jealous ki mit yengdo namana ba engonda di yengkan phazai haibani
mai nupi phajai haibada sawba nupase nangna ahanbani haibiyo haide nangna hairasu khangi namitu tangnindradi matung manao senadra ngangkan kibuki hang mathau maram khangdakai paksawda sawningla irisi Haris na ising bottle ang pairi do tap mulaga makut na kanna paisilaga sru hek naisili ngasai de leina tawriba do ui huran yingli po ni maso bottle supchin bado uraga mathanda khalli kaino ma tawisina nara zalo ingba sumale favor toramani ngarang no yam chot khibani ba naraga sida la isna kaige nabi mayam na koi tan tanare mati no magi masakse so to hodradi yadab sa la khangde naragi hida kapiyo kaini hairak-ladi chaklok thingadabani masi Laina paiko mana khangko korakpada Laina khangpre khangi ha kainu mangidubo changase murum solinge wakhalamda tawringe loyumba phau chatlammi chatlage hairambani loyumbana so adupok Laina di ta khidre risi yenglinge hoi si hairaga tungi le paiko magi Matung haipet onthok laga amuk su yenglammi adubu handak tiri shi leiramdre o kibrari sigi saktam oi kribe phibam duna Laina hangdi yam thangningle narabra haina adubu wahai amatta hairamda manak thapau changlamdana hanaga manadaba matau lamlaga swai ma khibaduda chamamdaduna changkre Ahing tanglo athengbada uriba saktam adubu tasingna aigi lechik lela o khidaba kuiraba mafamsida karamna pungangakle yubras haina khonjel thokna kawrudrabasu lengkhriba chimbaldunadi khangalli mabu kawribani haiba lambi tinadabana tonganba lambel amamamda thakhiba pombi chekla anido tongan ba lambel amada chakkhrabasu panthungphamdi amatta oiramle o kidanaba hotnaruba hinadum thamoi chatsinanaba hinadum numshiba oihannaba hotnarubaga chamanakre warawi yubras bu lechik lena maphamsida leiramba asinasu hinadum waraukre mamittagi mapi sintharakli nahounana adubu uhaningde sintharakli ba pirangdo mamai leithokre mitludagi pirangna maithongda chentharakdringe Lechiklen hanna yenglamda mafamdu thadokduna chenkre harau yubras masak taki haina lakhiba langamsu lechiklen gi matau ubada ngakna yengduna lei yubras langamdo onsillaga phingna hangi nang kanano mahak mafamsida karamna langamdi kaisu khangsadabana taglei yubras magi ming lechiklen mafamsida mahak lakpa numit humni khakta ngairi lechiklen gi ima inung leimana mafamsida madam khra leibagi thilaklamani yubras masak khangnarusi haiduna purakpani naujari bilerangni asoi arang ngakpigani yubras wadu hek tabada lechiklen gi tung inaduna chenkhre langam ingangakli kainu khanna ani dugi matawdo masu tung inaduna tanarugi tawi adubu mahen sanana phai ngai kholangam nang chatkhino langam saurapna karigino lechiklen gi maran kaino yubras na mabu tanabagi mathau tade ai tung inage langam chatkano aise nangondani yubras na mangonda kaishu doroi langam du sagalei nangna ifaduna thingbagi mathau tade mak aina senaduna adumak lakpani masaksu khangnadaba makna lechiklen gi tung inabai maram kaino wangbu khunsida inung leima imana lechiklen bu langam aingonda sena waina puraklambani mabu sokpa yaro lechiklen gi namak langam na lepi mahen sana langam de yingi kari haina themjingani haibasu khangdre adubu wahang amadi hanginglei ngai kholangam lechiklen yubras lakle haibasi hana khangbra khangdabani aina mathauna yamna leiba misak ama khunsida laoi haina mangonda takthokdana mafamsida yubras unahangena purakpani yubras uraga mana chelibase maramam soilerangani aigi lambi thado khunsige hal ramansin khanglabadi ngasida lakpana khoi yam phatabo erakani akhoi bungami haidunu sitabadi langamna lein khayaroi mahen sanana fana khamna bo anarabasu langamna namdana matung inakre hairamli bu wahiduna aduma khangmangami langam achamba nupa natte haiba mathauna leiba akiba leitaba misakni somda lechiklendu yubras na kaubada hanna yengda chelakpani
ꯐꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯌꯨꯕꯔꯥꯖꯅ ꯐꯥꯈ꯭ꯔꯦ ꯏꯂꯥꯏ ꯂꯥꯏꯅ꯫ ꯂꯩꯆꯤꯛꯂꯦꯟ ꯀꯞꯄꯤ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ꯫ ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯆꯤꯛ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯁꯤꯕꯣ? ꯑꯩ ꯅꯪꯒꯤ ꯌꯨꯕꯔꯥꯖꯅꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯤꯅ ꯏꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯒꯤ ꯌꯨꯕꯔꯥꯖ ꯑꯣꯏꯔꯒ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ? ꯑꯩꯒꯤ ꯌꯨꯕꯔꯥꯖꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯅꯥꯜꯗꯨꯅ ꯂꯩꯕꯗꯣ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕ? ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯕ ꯐꯪꯂꯕꯅꯤꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯃꯟꯗꯨꯅ ꯑꯣꯏꯅꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯁꯥꯎꯕ ꯋꯥꯍꯩꯗꯨ ꯂꯩꯆꯤꯛꯂꯦꯟꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯌꯨꯕꯔꯥꯖ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯛ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯑꯩꯒꯤ ꯂꯩꯆꯤꯛꯄꯨ ꯀꯔꯤꯒꯤ ꯀꯥꯎꯒꯅꯤ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯒꯅꯤꯌꯦ꯫ ꯅꯪ ꯑꯗꯨꯝ ꯍꯥꯏꯒꯅꯨ꯫ ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟ ꯀꯥꯎꯗꯦ꯫ ꯂꯩꯆꯤꯛꯂꯦꯟ ꯌꯨꯕꯔꯥꯖꯀꯤ ꯃꯊꯥꯅꯨꯡꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ꯫ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯄꯦꯟꯅ ꯀꯞꯆꯔꯣ ꯍꯥꯏꯕꯒꯨꯝ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯤꯛ ꯍꯤꯛ ꯍꯥꯏꯕꯗꯨꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯕꯔꯥꯖꯄꯨ ꯏꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ ꯎꯅꯗꯅꯕ, ꯑꯩꯒ ꯊꯦꯡꯅꯗꯅꯕ ꯃꯐꯝꯁꯤꯗ ꯌꯨꯕꯔꯥꯖ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯣꯡꯄꯣꯛ ꯈꯨꯜꯂꯦꯟꯗ ꯂꯩꯆꯤꯛꯂꯦꯟ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯅꯦ? ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯥꯞꯂꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯌꯨꯕꯔꯥꯖꯁꯦ ꯂꯥꯟꯅ ꯂꯧꯔꯤꯅꯤꯅꯦ꯫ ꯌꯨꯕꯔꯥꯖꯅ ꯑꯩꯒꯤ ꯂꯩꯆꯤꯛꯂꯦꯟ ꯅꯨꯡꯁꯤꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤ ꯈꯛꯇ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯄꯣꯛꯄ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯄꯣꯛꯀꯅꯤ꯫ ꯄꯣꯛꯂꯤꯕ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯩꯆꯤꯛꯂꯦꯟꯕꯨ ꯌꯨꯕꯔꯥꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯂꯩꯆꯤꯛꯂꯦꯟ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯩꯒꯤ ꯀꯥꯎꯒꯅꯤ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯩꯒꯤ ꯑꯩꯕꯨ ꯅꯍꯥꯟꯅ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤ? ꯌꯨꯕꯔꯥꯖ ꯑꯃꯠꯇ ꯆꯤꯠꯊꯗ ꯚꯠꯇ꯭ꯔꯅ ꯍꯥꯏꯕ ꯋꯥ, ꯂꯩꯆꯤꯛꯂꯦꯟꯒ ꯅꯨꯡꯁꯤꯕ ꯊꯝꯕ ꯌꯥꯗꯕ ꯋꯥ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯚꯠꯇ꯭ꯔꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯏꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯏ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯐꯥꯎ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯏꯄꯨꯒꯤ ꯋꯥ ꯏꯟꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯌꯥꯅꯕꯅꯤ꯫ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏꯌꯦ꯫ ꯂꯩꯆꯤꯛꯂꯦꯟ ꯌꯨꯕꯔꯥꯖꯇ ꯌꯦꯡꯂꯛꯏ꯫ ꯔꯤꯌꯦꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯗ ꯌꯨꯕꯔꯥꯖꯄꯨ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯅꯦ꯫ ꯀꯞꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯂꯝꯍꯦꯟꯗꯨꯅ ꯄꯥꯞ ꯀꯨꯝꯂꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯔꯨꯔꯦ꯫ ꯑꯩ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤꯌꯦ꯫ ꯅꯪ ꯀꯞꯀꯅꯨ꯫ ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯄꯜꯁꯦ ꯅꯝꯈꯥꯏꯗꯨꯅ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯀꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅ, ꯆꯩꯅꯥ ꯐꯪꯂꯕꯁꯨ ꯅꯪꯅꯗꯤ ꯌꯨꯕꯔꯥꯖꯀꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯂꯩꯆꯤꯛ꯫ ꯑꯩꯅ ꯋꯥꯁꯛꯂꯦ꯫ ꯀꯤꯔꯤꯕ ꯊꯃꯣꯏ ꯑꯅꯤꯁꯤꯒꯤ ꯀꯤꯁꯤ ꯊꯗꯠꯄ ꯇꯥꯔꯕꯗꯤ ꯌꯨꯕꯔꯥꯖꯀꯤ ꯄꯨꯟꯁꯤ ꯃꯥꯡꯒꯦ꯫ ꯂꯩꯆꯤꯛꯂꯦꯟ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯌꯨꯕꯔꯥꯖ, ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯒ ꯌꯨꯕꯔꯥꯖꯀ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯌꯨꯕꯔꯥꯖꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣ ꯆꯨꯝꯈ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ꯫ ꯋꯥ ꯉꯥꯡꯕ ꯄꯣꯛꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ, ꯂꯩꯆꯤꯛꯂꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯨ ꯂꯥꯟꯉꯝꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯀꯣꯟꯕꯒꯤ ꯂꯩꯆꯤꯛꯂꯦꯟꯒꯤ ꯋꯥꯍꯩꯗꯨꯅ ꯌꯨꯕꯔꯥꯖ ꯈꯛꯇ ꯅꯠꯇꯅ ꯂꯥꯟꯉꯝꯁꯨ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ? ꯇꯧꯍꯩꯕ ꯊꯕꯛꯂ? ꯇꯥꯍꯩꯕ ꯋꯥꯍꯩꯔ? ꯎꯍꯩꯔꯤꯕ꯭ꯔꯥ?